Thainagi ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯈꯔ ꯂꯤꯔꯕ ꯁꯝꯅ ꯍꯥꯏꯔꯕꯗ 2011ꯗ ꯊꯣꯛꯄ ꯉꯁꯥꯏ ꯑꯃ ꯍꯪꯕꯤꯔꯛꯄꯅꯦꯕ ꯌꯥꯝꯕ ꯑꯣꯏꯕ ꯑꯃꯅꯀꯣ ꯒꯦꯂꯦꯛꯁꯤ S830i ꯔ ꯀꯃꯥꯏꯅ ꯑꯣꯏꯕꯅꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯗꯣ Android 2ꯒ ꯌꯥꯎꯕ 2.2 Android 4Uꯒ ꯑꯣꯏꯕꯅꯦꯕꯀꯣ ꯃꯗꯨꯗ ꯀꯃꯥꯏꯅ YouTube ꯌꯥꯎꯅꯦꯅ ꯑꯗꯣ ꯐꯣꯟꯗꯨꯕꯨꯗꯤ ꯏꯁꯥꯃꯛꯇ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯣ ꯑꯩ Android 1ꯁꯦ Android 1ꯗꯣ ꯀꯩ ꯀꯧꯕꯅꯣ ꯈꯪꯗꯦ Android 1ꯁꯦ ꯑꯩ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯑꯩ ꯏꯁꯥꯒꯤ ꯅꯠꯇꯦ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯑꯩꯒꯤ ꯔꯨꯝꯃꯦꯠꯀꯤꯀꯣ ꯑꯩ ꯑꯍꯤꯡ ꯐꯅꯌꯥꯝ ꯁꯤꯖꯤꯟꯅꯈ꯭ꯔꯦ 100 hours ꯁꯤꯖꯤꯟꯅꯔꯝꯕꯅꯦ ꯑꯗ YouTube ꯌꯥꯎꯕꯅ ꯌꯦꯡ ꯌꯥꯕꯅꯦ ꯑꯗꯣ ꯕ꯭ꯔꯥꯎꯁꯔ ꯌꯥꯎꯏ ꯑꯣꯄꯦꯔꯥ ꯍꯥꯞꯄꯒꯁꯨ ꯂꯣꯏ ꯌꯦꯡꯕꯕꯨꯗꯤ ꯌꯥꯏꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯌꯦꯡꯒꯅꯤ ꯍꯥꯏꯁꯦ ꯑꯩ ꯏꯁꯥꯃꯛꯇ ꯍꯧꯖꯤꯛꯇꯤ ꯐꯣꯟꯗꯤ ꯂꯩꯖꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯎꯠꯄ ꯌꯥꯕ꯭ꯔꯥ ꯑꯩ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯒꯤ ꯐꯣꯟꯁꯦ ꯁꯤꯁꯨ Android 4ꯔ ꯀꯩꯅꯣꯝꯗꯤ ꯑꯣꯏꯕꯅꯦ 3ꯗ ꯂꯥꯛꯄ꯭ꯔꯥ ꯑꯗꯣ ꯁꯤ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯎꯕꯗꯨꯅꯦꯕꯀꯣ ꯑꯩ ꯍꯥꯏꯖꯩꯁꯦ ꯑꯗꯣ ꯑꯩ ꯀꯃꯥꯏꯅ ꯅꯠꯇꯦ ꯅꯣꯏ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯔꯛꯀꯅꯨꯀꯣ ꯈꯔ ꯃꯤꯔꯦꯝ ꯈꯔ ꯐꯣꯟ ꯎꯠꯂꯤꯒ ꯎꯠꯇꯦꯒꯅ ꯀꯔꯤꯅꯣ ꯐꯣꯟ ꯎꯠꯄꯕꯣ ꯋꯥꯔꯤ ꯑꯃꯁꯤ ꯌꯥꯗꯕ ꯉꯥꯛꯇꯅꯦ ꯁꯤ ꯇꯥꯛꯏꯅꯦ ꯅꯣꯏ ꯁꯦꯝꯃꯛꯑꯣꯗꯅ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯈ꯭ꯔꯦ ꯁꯤꯁꯦ ꯌꯨꯇ꯭ꯌꯨꯕꯅꯤꯗꯅꯀꯣ ꯑꯗꯣ ꯁꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯁꯤꯒꯤ ꯑꯦꯞꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ Google Chrome ꯍꯥꯞꯄ ꯌꯥꯗ꯭ꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯕ꯭ꯔꯥꯎꯁꯔꯅ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕ ꯅꯥꯀꯟꯗ ꯑꯉꯥꯡ ꯑꯃꯗ ꯑꯗꯨꯝ ꯇꯥꯛꯍꯟꯕꯤꯌꯣ ꯁꯨꯃꯥꯏꯅ ꯕ꯭ꯔꯥꯎꯁꯔꯅ ꯑꯃ ꯌꯥꯎꯕꯅꯦꯕ ꯁꯤꯒꯤꯗꯤ ꯁꯦꯝꯁꯪ ꯏꯟꯇꯔꯅꯦꯠ ꯑꯅ ꯌꯥꯎꯔꯅꯤꯀꯣ ꯏꯟꯇꯔꯅꯦꯠꯇꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯦꯝꯁꯪ ꯏꯟꯇꯔꯅꯦꯠ ꯋꯥꯔꯤꯗꯦꯕ ꯁꯤꯁꯨ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯏꯟꯇꯔꯅꯦꯠꯄꯨ ꯎ ꯐꯪꯗ꯭ꯔꯦ ꯑꯩꯁꯦ ꯃꯤꯠꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯦꯝꯁꯪ ꯏꯟꯇꯔꯅꯦꯠꯇꯨꯕꯨ ꯁꯤꯗ ꯌꯥꯎꯈ꯭ꯔꯕ ꯑꯣ ꯁꯤꯗ ꯌꯥꯎꯋꯦ ꯁꯤꯕꯨꯗꯤ ꯍꯣꯏ ꯀꯩꯅꯣꯗ ꯌꯥꯎꯕꯅꯤꯀꯣ ꯑꯗꯣ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕ ꯕ꯭ꯔꯥꯎꯁꯔꯅꯀꯣ ꯑꯗꯨꯗ ꯆꯪꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯑꯣꯄꯦꯔꯥ ꯑꯣꯏꯅ ꯍꯥꯞꯄꯤꯌꯣꯕꯀꯣ ꯑꯣꯄꯦꯔꯥ ꯅꯠꯇ꯭ꯔꯒ UC ꯂꯥꯏꯠꯒꯨꯝꯕ ꯑꯗꯨꯒ ꯌꯦꯡꯕ ꯌꯥꯕꯅꯦꯕ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯅꯦ ꯁꯤꯒꯤ ꯐꯣꯟꯁꯤꯁꯨ ꯌꯥꯔꯝꯃꯦ ꯁꯤ 2013ꯗ 12ꯀꯤ ꯑꯣꯏꯕ꯭ꯔꯥ ꯁꯤ 13ꯒꯤ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯤ 12ꯀꯤ ꯐꯣꯟ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯌꯥꯗꯕ ꯅꯠꯇꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯑꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯒ ꯒꯦꯂꯦꯛꯁꯤ ꯁ꯭ꯇꯣꯔꯅ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯒꯦꯂꯦꯛꯁꯤ ꯁ꯭ꯇꯣꯔꯅ ꯌꯥꯎꯕꯤꯔꯝꯒꯅꯦꯕ ꯑꯗꯩꯗ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯑꯉꯥꯡ ꯑꯃꯗ ꯅꯥꯀꯟ ꯑꯃꯗ ꯑꯗꯨꯝ ꯇꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯒꯦꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯅꯀꯣ YouTube ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯕꯅꯦꯕ ꯑꯩ ꯈꯪꯉꯦ ꯑꯩ ꯊꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤꯅ ꯈꯪꯉꯦ ꯍꯧꯖꯤꯛꯁꯨ ꯀꯩꯁꯨ YouTube ꯑꯗꯨ ꯌꯥꯗꯕ ꯇꯧꯔꯣꯏ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯌꯨ UC ꯕ꯭ꯔꯥꯎꯁꯔ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯅ ꯁꯤꯗ ꯆꯪꯉꯒ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯅ ꯁꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯅꯤ ꯁꯤꯃꯛꯇꯤ ꯎꯗꯕꯁꯨ ꯌꯥꯏꯀꯣ ꯁꯤꯗꯤ Google ꯁꯤꯒꯤ ꯐꯣꯟꯁꯤꯗ ꯁꯤ Android 8ꯅꯤ Samsung UIꯒꯤ ꯁꯤ ꯀꯩꯅꯣꯒꯤꯅꯦꯕ ꯑꯗꯣ ꯁꯤꯃꯛ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ YouTube ꯑꯅ ꯊꯥꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ YouTube ꯑꯅ ꯌꯥꯎꯔꯝꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯑꯝꯇ ꯁꯤꯁꯦ ꯂꯣꯏꯗꯣꯔꯕ ꯀꯩꯅꯣ YouTube ꯑꯅꯅꯦ ꯁꯨꯃꯥꯏꯅ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯁꯤꯒꯤꯁꯦ ꯊꯥꯏꯅꯒꯤ YouTubeꯀꯤ ꯊꯥꯏꯅꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯑꯗꯨꯝ ꯑꯦꯞ ꯑꯣꯏꯅ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯣ ꯉꯁꯥꯏꯒꯤ ꯑꯩ ꯐꯣꯟꯗ ꯎꯠꯆꯔꯛꯀꯦꯁꯦ ꯁꯦꯀꯦꯟ ꯑꯝꯇ ꯄꯥꯏꯕꯤꯌꯨ Galaxy S ꯑꯩꯌꯥ S ꯀꯩꯅꯣ ꯉꯁꯥꯏꯗꯨꯕꯨ 83 ꯑꯩꯌꯥ Galaxy S Galaxy S J1 ꯑꯣ ꯁꯤꯒꯤ ꯐꯣꯟꯁꯤꯅꯦꯕ ꯁꯤꯒꯤ ꯐꯣꯟꯁꯤꯅꯦꯀꯣ ꯉꯁꯥꯏ ꯍꯥꯏꯕꯤꯔꯛꯏꯗꯣ ꯃꯁꯤ ꯐꯣꯟꯁꯦ ꯁꯤ 2011ꯒꯤ ꯐꯣꯟꯅꯤꯀꯣ ꯃꯁꯤꯁꯦ ꯃꯁꯤꯒꯤ ꯐꯣꯟꯁꯦ ꯁꯤꯗ Gmail ꯌꯥꯎꯔꯤꯕꯅꯤ ꯑꯃ ꯌꯥꯎꯔꯤꯕꯅꯤ YouTube ꯌꯥꯎꯕꯅꯦꯕ YouTubeꯗ ꯆꯪꯉꯒ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯁꯦꯀꯦꯟ ꯑꯝꯇ ꯉꯥꯏꯕꯤ ꯇꯥꯔꯦ Galaxy S YouTube
yengminnarasi. Karino masijo wifi kari tawrage masijo nungagidreda oh wifi ma kainto ijo When it's the YouTube and the Yone, which again told never yard lane, friend. Karino YouTube so long on it. YouTube not the ice in it, kind of in it. It's the Yone. Cheap porn maximum. Mà con lấy được sau nữa cái rồi sâu lắm rồi sẽ là YouTube đây rồi sẽ là YouTube yaw vậy nè sẽ YouTube này vậy sẽ là sang cái gì này vậy rồi browser yaw bên này có friend này cái nó bị tamu hay là có sẽ là YouTube yaw bên này rồi đâm sang video download tàu video có mà sai đâm yaw chơi bên này vậy Hoi ado haja kita one ado miang bio YouTube yang siam nuai YouTube masa mak te yang terkesu hoi phone si phone je 3G ni ko 3G haja yamna adum san mar jane 3G kai se yamna 2000 ko India da la ko diam kui ri ko ado 3G haja yam san mar ba speed ne ko 3G haja broadband yaw ra ne ba yam san mar ba speed ni YouTube loina hoi TV bu yeng ya ne ko je Jio sim budi aro sida do Airtel ki jo 4G khatam orane ham atopa mayam sile ko yani dum sinabio phone no bo le ga dode no hono sen hoi si ha ga tong ne khang do ko angang ma sam de dum hai bi angang de dum hai bane ai jo angang mai be hai na ai bi dam angang budi na tre no ko sei kundra mai jo lo ne hoi lo sin jar ga friend